maru oiba pau Rashtriya Ekta Divas pangthokna Sardar Vallabhbhai Patel bu ningsingkhre Minister TS Biswajitna Sardar Patel na laukhiba thodang ningsingkhre Indira Gandhi laikhidabagi kuntra taret suba ningsing thoram amadi Sardar Vallabhbhai Patel gi jamani futaruk suba mapok kumon numit palan tawkhre Amadi UCM na hairi Asian IM gi santi gi warida ayet papiba laite adubu apunbagi saktamda kaigadaba oirabadi madugi damak chap chana lepkani Miyamna government na piba COVID-19 gi SOP sing tinangang na chatuna chathokpa matamda mask upiba sanitizer sinaba khutsa sing na toina hambiba amasung foot taruki distance ngak na chatpa haba chana kanglon sing asitung induna COVID-19 dagi ngak thok minasi loina na jahi tarani pangi mathakta leiba miyoi sing na COVID-19 vaccine soidina kap thokpiu kurumzari PONYTV na pizaba nungthil gi Manipuri pau miyeng tabiri basingbu Jennifer Sarmana taram nokchari hauzik pau sandok na pizari National Unity Day Rashtriya Ekta Divas ki Chauram Imphal East ki Wangkhayonglan Lairakta Laiba ROB gi Office ta Ministry of Information and Broadcasting gi Regional Outreach Bureau Imphal na sinduna pangthokkhre Rashtriya Ekta Divas asi Sardar Vallabhbhai Patel gi mapok numita pangthoktuna lakpani handaki palan asi Patel gi chamani futaruk suba mapok kumoni Ngasigi Thoram Aduda Works Minister TS Biswajit, Ministry of Information and Broadcasting ki Additional DG B Narayana, Regional Outreach Bureau Imphal Office ki Head A Ibomcha Amadi, GP Women's College Imphal ki Department of History ki Assistant Professor and Malem Sanba Maitai na maru iba miyoy sing oina saruk yakre. Thoram ga mari lainana Minister Thongam Biswajit na haikre. Apunba Varat ama sem na bahot na bada ngasigi BJP na lauriba thodang aduki matik yami Mount Harrier bu Mount Manipur haina mingtuan piduna Manipur gi mamalaiba ki damak thawai na ponta pi ki ba luchingba sing adubu masak khangbire haibagi achoba khudamni Ningthaupan balaibak singbu punsinduna amata oiba India ama sem na bahot na bada Sardar Vallabhbhai Patel na laukiba thodang adubu National Unity Day haina palan tawduna ikai khumna bani Mahaki achievement sing adubu sing thaba utuna ngasigi thoram asi pangthokpani haina minister na makata na phongdokre Hairiba koi program asi karigi damakta pangthoi no haibanta because as we took the place today this is the opportunity to reaffirm for our unity integrity and to make a strong India adamasi akoi leriba Finally, Karino Havamatanda, Equagi Marak Seta, the main objective Sikarino Havamatanda, Apagi, Nasingasit one variety of the program are organizing everywhere. So this is because of our national integration among citizens of the country and as well as maintain the unity and integrity of the country. Chini Aduga, Apagi sometime somewhere. Hanagi India ki Prime Minister Indira Gandhi laikhidabagi kuntra taret suba ningsing thoram amadi Sardar Vallabhbhai Patel gi jamani futaruk suba mapok kumon numit ngasi Manipur Pradesh Congress Committee MPCC na sinduna Imphal gi Congress wawanda pangthokre Thoram aduda Congress Legislature Party CLP gi luchingba amasung Hanagi Chief Minister Okram Ibobi Senior Congress Luchingba Gai Khangam, MPCC ki President N. Loken, Hanagi Minister I. Hemo Chandra Amadi, Congress ki Maru Oiba Luchingba Kayana, Indira Gandhi Amasung, Sardar Vallabhbhai Patel ki photo da haikat laikat tamduna ikai khumnaba utkre. Mantri Pukri da Laiba Hongfu Mapal Suba CRPF Battalion Nasu ngasi marathon u thaba amasung Mars Parch pangthoktuna Rashtriya Ekta Divas palan tawkhre thoram asiga mari lainana apunbagi wasak su lawkhre unit khudingmaki rank pumna makna thawai haksang yauna thoram aduda saruk yakhibaga loinana
Hufumapan Suba CRPF Battalion ki Commandant Bajrang Lal na marathon adu lamthaki. Mahangna luchingduna integrity pledge lawki. Rashtriya Ekta Divas ki thoramda Chief Guest oikeba Bajrang Lal palan asigi maru oiba pandam gi matangda wangang kri. Thoram aduda saruk yakiba personal singnasu National Anthem sakri. मुख्य अतिथि महोदय जी से प्रण। कौन कहता है कि आसमान में सुराग नहीं होता? कौन कहता है कि आसमान में सुराग हुए? इसी क्रम में प्लाटून नंबर 2 मुख्य अतिथि महोदय जी को सम्मान देते हुए एवं मान से गुजरती हुई आपके सामने उनको ये सच्ची श्रद्धांजलि होगी कि हम हमेशा से उनके जो आयाम हैं, उनके जो जीवन के जो पथ प्रदर्शक के तौर पे हमेशा से वो प्रेरणा के स्रोत हैं और उन आयामों को हमें मानते हुए अपने जीवन में ढालना चाहिए। और साथ ही साथ मुझे ये भी कहते हुए खुशी है कि राष्ट्र का जो आने वाले आज़ादी के 100 वर्ष बाद यानी 1947 में आज़ादी के बाद और 2047 में 100 वर्ष के बाद हम कहाँ होंगे, ये निर्णय आज की हमारी पीढ़ी को करना है। Imphal ge Palace Compound da laiba Maipa Hall da ngasi one day discourse on Manipur integrity haiba hiramda United Committee Manipur UCM na sinduna nongmagi oiba khana naina bagi thoram ama pangthokkhre. Ngasi gi thoram aduda UCM ge President Joy Chandra Konthauzam, Manipur University ki Department of Economics ki retired professor and Joy Kumar, GP Women's College Imphal ki Political Science ki Associate Professor Konthauzam Indra Kumar amasung DM College of Arts Imphal ki Assistant Professor Dr. Arambam Nonina dignitary sing oina saruk yakre. UCM ki President Joy Chandra Konthauzam na haikre UCM na sinduna Manipur kaiba yaroi haiduna haukiba English ani amada mioi lakayana chatkiba mass rally adu ngasini. Numit asibu ningsingduna ngasigi thoram asi pangthokpani. United Committee Manipur na Manipur gi apunbagi saktam sagatnaba matam laiba khibikta thabak tawduna lakli. UCM na border pillar gi matang da survey amasu tawkiba laikre adubu Myanmar ga tainariba border pillar asi chayet naba laibana center da yengsin binaba taksin khibasu laire adubu center na masi hojik fawbada thabak ta onchorakpa laitri haina Joy Chandra na makata na phongdokre. NSCN IM gi santigi warida ayet papiba laite adubu apunbagi saktamda kaigadaba oirabadi madugi damak UCM amasung Manipur gi miyam na chap chana lepkani haina su Joy Chandra na phongdokre. Kana gumba iram dam asida leiriba khuruk amatana Manipur gi apun ma saktam thugai bi yaroi haina United Committee Manipur na amuka na thamje. United Committee Manipur gi Wakalon di kari hairagadi aikoi iramdam asida leiba iramdam amadi ireisha sing asibu kanbani iramdam asida leiriba ireisha khudimangna amaga nungsi sanana sarong moronna duna mating leba mapang kanba Manipur amo oin si hairiba wakalon asili wangbada kanagum isil inaw sing maraktagi aikoi isil inaw sing maraktagi yamna nungaitaba aikoina Pamjadaba wakalon kaya tholpa se United Committee Manipur na ikoi masi tasing na miyamda yaning do khungdu Paugi merak thatna atenba break amatang nominasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawduna tanabiu natraga Google Play Store dagi Medline app download tawduna booking tawi break matung taram nokchari makhata ba pawda
Sanamahi lining hingat ihauda matam amada ningtho amadi Brahma Sabagi Chairak Fangkraba Ipa Ipu Singi Ningsing Thoram Taret Laksuba Cultural Revivalist Numit Ngasi Southeast Asia Cultural Organization Siko na Sinduna Luang Sangbum Makhalekai Dalaiba Ima Pantoy Bisanglen da Pangtokri Thoram aduda akanaba mitunglen oina saruk yakiba Langtabal A Sigi MLA Karam Shyam na Luchingduna Cultural Revivalist Singi photo da haikat laikat tamduna ikai khumnaba utkri Thoram aduda Education Minister S. Rajan Singh Su Saruk Yakri. Mahang na haikre, malemda lairiba furupumnamak asi magi lining laishon, jatnabi fizet chakcha amasung loan na masaktakli. Thoram gi nunggi oba warol piraduna Siko gi Secretary General Irengbam Indrazit na haikre. Siko na culture ga mari lainaba thabak thoram kaya paikhatuna lakli. Aikogi inat lining hingatna bahona kiba ipa ipu singning singba chumi khanjaduna ngasigi asigamba thoram asi pangthokpani loinana inat lining hingatna bahona ram kiba ipa ipu sing ngasigi mirol na ka form thokte haina su mahak na phongdokri thoram aduda inat hingat ihauda achoba thodang loram kiba lai oi khraba ipa ipu singi imung manungi mioi singda achamba khudol piduna ikai khumna basu utkri Kuntra Taruk Suba RNBA Youth Day gi thoram ngasi none amadi Tamenglonggi RNBA Church singda pak sana pangthok na kri thoram asi Rongmai Naga Baptist Association RNBA gi makhada pangthok pani Longmai 4 Baptist Church dasu Baptist Youth Fellowship BYF na sinduna thoram asi pangthok kri thoram aduda R Samuel Church Dekona isorgi afaba wapau sandokri Thoram adugi saruk ama oina isay yauna competition kaya nungtilgi thoram da pangthokani. Thoram aduda Reverend G. Adim Pastor Longmai 4 Church Cabinet Youth Luchingba Singh Kungi Luchingba Singh amasung kunja sing na saruk yakre. Laibak Tiba Thodok Amada Ngarang Sora Bazar da Kakching Lom dagi lakpa Alto car amana Sora Khunuta Rom dagi Sora Bazar Rom da lakpa Mioi Mari Takpada Mioi Hom Sire Aduga Mioi Amana Aruba Fivam da Imphal gi Hospital Amada Laikanakri Lai Hidraba Mioi Ahum Asigi Manungda Mioi Amana Laisabi Machani Aduga Ani Amana Nupa Macha Ngaktani Loinana Hauzik Aruba Fivam da Laikan Nariba Mioi Adu Nupani Thodok aduda Laikhidraba Singh adudi Rasida Apokpa Saukat Ali Mansur Kulakpam Apokpa Tazuddin amasung Farizuddin Wangmayum Apokpa Fayazuddin Kawi Sora Makha Khunuta Lekai Dagini Hairi Soklaba Mioi adu MD Altaf Maibam Apokpa Muhammad Kawi Mahaksu Sora Makha Khunuta Lekai Dagini Hairi Paugi merak thana atin ba break amamuk lauminasi. Admissions open for pre-primary teachers training courses. Ten seats per batch for 6 months. 90% job facilities also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Crims, Makhalkayagi cake, pastries, slices. Amadi hot beverages phangbaga loinana thongdo wathok singi damakta apamba cake customize tawbagi khudongchaba su pizani. Khudongchaba si lawinabagi damakta ngasi maglengsing birau ekhoigi address Uribok ta Khilambam Laikai, mobile number 70023433763. Food Wi-Fi dagi order tawbibasu yagani. Break matung taram nokchari makhataba pauda
Assam amadi Mizoram gi ngamkhai oiriba Hailakandi district ta bom pokhaibagi thodok ama thokraba matungda state anigi marakta nauna unkhatnakhre. Hailakandi gi Superintendent of Police Gaurav Upadhyay na haikre thodok asi irai numit ki nongai matung pung ama makhai taba matamda Assam Police ki forward outpost by Cherada thokibani amasung bom pokhaibada chenaba mioi ama faraba mioi adu Mizoram gi police ni. Mahakna makatana high cray irai numit ki ayukta Mizoram gi IRB personnel ama mafam aduda koicha chatuna laibat thangnaki kari maram gino hangbada chaba maram piba ngamdabadagi mahak faraba matung waung pahung tawbada bom pokhaibada mahaki khut yawi haiba khangba ngamki mahak ngarang kota putoktuna zel da thazan cray ngasi Imphal da phongba pauche singi maru oiba pau khara yengminasi Sangai Express Mio Yankai Mapan positive Oiraga Amana Sikre Maram Kolenda Go to Hills 2.0 Pangthokre CM na Maram Police Stations Amasung SDO Office Sangakre Union Minister na Imphal Cluster Yingsinkre JDU na Mirep Taraga Mangadagi Tadana Puthokani Poknafam Jingtam Thugairaga Politics Toba Singdagi Jackson Minasi Haina CM na Miyamda Apil Tauri Pung Kunmarida Yankai Mapan positive Oiki Amalaikide CEO na political party singi mihut singa mifam pangthokre lakliba ing soglising aniga kunithoi gi march phawbada bank branch kontra hangdoklagani bhagawat naharol gi thaudang manipur da MSME singna mioi lak ama rom thabak pibagi PM na thagatkre maram da go to hills 2.0 pangthokre ADC bill gi matang da ngamloidaba wafam hairakanu chief minister PM gi midyeng makhada Manipur yauna North East da MSME chakot hanaba midyeng thamli Bhanu Pratap Singh Moirang Kendra da BJP gi ticket kanada pigani Huyen Lampau Health Minister National Medical Commission amasung Manipur gi official singi mathakta contempt case file tawrakle Maram Khulda Go to Hills ki thoram pangthokre High Court na postal ballot sing yenghanbagi order thabakta onthokadaba RO gi mathauni haikre Aroi bida maru iba pa omhana pizari. Rashtriya Ekta Divas pangthokna Sardar Vallabhbhai Patel buning singkre Minister TS Biswajit na Sardar Patel na lau hiba thodang ning singkre. Indira Gandhi laikhitabagi kuntrataret suba ning sing thoram amadi Sardar Vallabhbhai Patel gi cha manifu jaruk suba mapo kumo numit palan chokri amadi UCM na hairi NACN IM gi santi gi warida ayat papi balaite adubu apun bagi saktam da kaiga daba oirabadi madugi damak chap chana lepkani ngasigi onyadi PONYTV na pizaba nung tilgi Manipuri pau mujeng tabiri basingbu amukana kurumzari